Security force na checks in the bagi cookie terrorist sing na nong may kaptharakibani, Mapham Aduda duty tariba security force sing, Home Minister na action lokhat kadabani hai na UCM gi President YK Dhire na taksilakli. UCM gi chahi kun mga mapung farak pagamari lainga na chahi ama chup na pangthok kadaba, Silver Jubilee gi thoram ngasi Hotel Imphal gi Sangai Hall da pangthok kray, Manipur crisis and beyond the way forward the futuristic exercise haiba hiramda nomagi oiba khananai nabagi thoram amasu pangthokre thoram aduda YK Dhire na makha taraduna state asida tangdu leitaba hanjinnaba lanjen narakhiba sing mayumda hanjinnaba hotnaringai cheirakta December 13 ki numidang kuki khotlai paiba singna torbungda bom yauna nongmai kapselaktuna khunja singda akiya khang pokhankhibani Aikoina tangdu leitaba punsiro lama thamna bhotnariba sida furup kharana thugaina bhotnarakli isagi yumda changbada malemda leiriba furup amatana thingbagi hak leite lanjen rakhiba singna mayumda hanjina bhotnabada UCM na chawba thodang logani Churachandpur district ka tainariba torbung amasung fogak chaw ikhai gi Mapham singda central force amadi state force na khurak hangdana leiriba asidagi meter chamarom lapa Mapham dagi Sophisticated oibam nongmai amadi bom sing kuki khutlai paiba singna kapsilaktuna micham yamda kihan khanghanba piriba security force in action ama fawba lokhat pangam da bhaiba asi yamna laibak thibani maram aduna Mapham asida lairiba security force singi checksin da ba asida Union Home Minister na chapchaba disciplinary action lokhat kadabani haina taksinki Torbung amasung leiriba pabak chaw ikhai hariba sigi Churachandpur district ka tainariba hariba sigi juncture sida jaga sing sida aikoi central ki aduma paramilitary force amasung army asi khurak kangdana leiriba deploy tawga leiriba mafam amne hariba deploy tawga leiriba mafam sida meter jakai samagi manungdagi tongan ba sophisticated oiba kulai sing kapsela kanda aikoi miam da misiam miam sing kihan khangan ba one momentum da leiriba central state ki forcing sing kai kumba makan ni action ama ba lo khot pam da ba se masi yamna laibak thibani masi strongly condemn da mom toi aduna high riba elect jurisdiction sida deploy to riba adula ba paramilitary force poiro Army poiro tungan ba leiriba forces sing matakta makoi ki oiba negligence oiba moi duty da section da ba adula ba adugi da mutam koi da lobham thokpa adula ba action sing da makoi logadabani ha se ekoi